नुंगरम फोंखिबा तोंगान तोंगान बसे फोंसिंगदगी मरुइबा पाउक्सिन खोंगचरगा मैम शेयर तौजगी अहमदा जुको तंपाक मई साकपा कनबदा यावबा एएसआई अमा लेखिद्री ngase yuk tumba hogolaktre haiduna hawdolubada NDRF की ASI बिनोय सिरमले mahak hauji juko tampaki mai sakliba mafam aduda mai kanbagi thabak sathabada saruk yariba miyo amane mak English singma sama pan maudraga mapanda SSB da thabak to hawki aduga NDRF da deputation lakpani haidi mak ki laifamna luwang sangmamdagi ni haidi hanasu pawsina makatana phongdorakli top paw manamuk mari suba khoirambal kaithel gi lup ama semkhre khoirambal kaithel ahum luna na sangba sagatpa loikhre adubo laibak thibuni mari suba khoirambal ima kaithel asidi ngasi pawbada semjin bidabana mari suba kaithel asigi manungna phamliba card paibising khaktagi oiba lup ama semle haina mari suba khoirambal kaithel lup ki publicity secretary n tamuna thatholakpa serol amana hairi serol asina makha taraduna lup asina Mahut Minister Okram Henry da mari suba kaithel asi athuba matamda semjin binaba haijabada ngasi ayuk masamang laktuna yingsin biramba loinana athuba matamda semjin gani haibagi thajaba pibiramle masigidama Mahut Minister O Henry bu lupki maikedi gi thakat pasu phongdok narakli mari suba khoirambal kaithel gi seat ki card paibi diba ima sing lakliba tang taret ki nungthil pung ama taba matamda kaithel asida ponbi baga loinana isa gi card ki copy ama other copy ama photo ani pibirangna basu makha tarakli haina pawsina su makha tana phongdorakli makha satharak poina topa paw manamo lukhaujai jauda amuk maral siba yaningde lof हानगी संदल डिस्ट्रिक्ट की एडीसी की चेयरमैन ओइरamba लुखौजै जौगी मथक्ता अरानबा मोंगदा वाफम क्या फोंदोरगलबदी बनियाउन अकनबा मोंगदा मखल मखा क्यागी खोंजंग संगसिलगनी हैना तोवान तोवानबा नुपी लुप क्याना फोंदोखरे हंदक कोना लुखौजै जौ मरा लैत्रे हाइदुना जेलदगी थदोखिबसिदा लुखौजै जौगी मथक्ता अमुखना री इन्वेस्टिगेशन तौगदबनी हाइना कनागुंबा खरना तौरकपसिदा मोरेदा लेबा तोवान तोवानबा फुरुप क्यागी नुपी लुपसिंग यानिंगदबा फोंदोक्तुना वाकत मिफम अमा फंखरे मोरे पुलिस आईबी गेट मनाक्ता सतखिबक वाकत मिफम अदुदा कोकी वुमेन यूनियन एंड ह्यूमन राइट मोरे ब्लॉक गोरखा महिला सेवा समिति खानोंपोक अपुनबा नुपी लुप अमदी मुस्लिम वुमेन डेवलपमेंट एसोसिएशन मोरे हाइदिबा लुपसिंग असिगी मियोइसिंग सरुक याखी हाइनसु पाउसिनसु मखाताना फोंदोरक्ली मखासा थरक पोइना तो पमरुएबा पाउखरा मॉब जस्टिस की सनबी थादोक्तुना जुडिशियरी दा थाजबा थमसी मॉब जस्टिस खुदक्ता लेपियु नत्रबदी अकनबे एक्शन लौरगनी सीएम से मिनिस्टर एन बिरेना हाइख्रे ग्रुप सीएम दुना हाटलो तुपलो हाइना युम कै मै थादोकपा तोपिरो मॉब जस्टिस की सनबी थादोक्तुना जुडिशियरी दा थाजबा थमसी मॉब जस्टिस सथबसिंग खुदक्ता लेपियु नत्रगदी अकनबे एक्शन लौरगनी वाफम मसी ngasi BJP Manipur Pradesh की डिपार्टमेंट ऑफ स्वास्थ्य परत अभियान सिंधुना मणिपुर लूना थमनबा नुमित चामग निपानी सथगदबा क्लीन मणिपुर हाइब हिरमद इमा कैथेलदा हौदोकपा थौरमदा चीफ मिनिस्टर ना फोंदोखिबने माना मखा तारादुना अखोय खुदिमक जुडिशियरी दा थाजबा थमसी मरा लैतबा कया मयुम मै थादुना अवासे थें क्या पीरिबा मनुंगदा कोर्टना मरा लैते हाइना थादोरकपदा मांगजरीबा असि कनानो लुपा करोड़ क्या पीरबसु मेनखटपा ngamloi सीएम ना मखा तारादुना स्वास्थ्य परत अभियान की मखादा लूनानबा तानाबदा मणिपुर मखल मखा क्यागी मना मथुम क्या फंखरे लेट्रिन लेतबा युम लिसिंग कुंथ्रागा निपानगा सुपनगी सनी साबा होखरे पब्लिक टॉयलेट सनीगा हुमफुगो हुमदोय साखरे सोरक लमजाउदा फत्तबा पोलमसिंग लांगथोपगी थबक तोपिरो नुमिदांग अथेंगबदा कार तोंगदुना पुथोरलगा हाइदोकपगी हाइनबी थादोकलसी तोरेल अमदि लंबीदा लम खोपसिंदुना दुकान साजिनबा तोपिरो अहोंगबो पुरकपा हाइबसी इसा इसादी हौसी जुको बिलीदा मई सागलिबसी सोयदना मुथतपा ngamgani सेंटरना अहेनबम येंग संगदुना मई मुथतनाबगी अकनबा खोंजंग संगसिलि हाइखि ngasi gi thauram aduda BJP state president Professor S Tikendra Work Minister T.S. Biswajit Education Minister S. Rajan Agriculture Minister O. Lukhoi Mahut Minister O. Henry Inner Manipur Lok Sabha की MP R.K. Ranjan Rajya Sabha की MP Resham Sanajawa Amadi Impal Municipal Corporation की Mayor L. Lokeshwar Singh kaya saruk yakhi haidinasu pawsin makhatana phongdorakli बदा मैम थाजब याब मफमदगी फंगबा पाव अमा हान शेयर तौजगे दु ngasi नोंदाना फंगबसी फोंदगी लखोचरा कानसिगी पावसिमु मैम नम मखा समतजरके हान बदा मैम
ꯃꯆꯥꯅꯨꯄꯤ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗ ꯌꯨꯝ ꯃꯩ ꯊꯥꯔꯝꯂꯦ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯗꯅꯤ ꯃꯌꯥꯝ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯂꯒ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯃꯩ ꯊꯥꯔꯝꯂꯦ ꯍꯥꯏꯗꯤ ꯑꯦꯝꯗꯤ ꯊꯦꯝꯕꯒꯤ ꯂꯣꯏꯅꯕꯤ ꯁꯈꯤꯅꯥ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯣꯜ ꯃꯃꯥꯡꯗꯒꯤ ꯅꯨꯔ ꯍꯔꯁꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯂꯧꯅ ꯂꯩꯅꯅꯕ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒ ꯀ꯭ꯂꯥꯁ 12 ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯨꯍꯣꯡꯅꯕ ꯌꯥꯅꯔꯦ ꯇꯨꯡꯗ ꯅꯨꯡꯉꯥꯏꯅꯗꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯅꯝꯕꯔ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯔ ꯍꯔꯁꯟ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯌꯨꯝ ꯃꯩ ꯊꯥꯔꯝꯕꯅꯤ ꯌꯨꯝ ꯃꯩ ꯊꯥꯔꯝꯕꯗ ꯃꯁꯥꯗ ꯅꯣꯡꯃꯩꯁꯨ ꯂꯣꯏꯅꯔꯛꯈꯤ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯊꯥꯖꯕ ꯃꯐꯝꯗꯒꯤ ꯐꯪꯉꯤ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤ ꯐꯣꯡꯈꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯐꯣꯡꯉꯛꯄ ꯃꯌꯥꯝꯗ ꯂꯧꯈꯠꯆꯔꯀꯥꯟꯗ ꯑꯃꯨꯛ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯂꯣꯏꯐꯣꯛ ꯇꯥꯃꯤꯟꯅꯁꯤ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯆꯪꯖꯐꯝ ꯄꯤꯔꯝꯂꯕꯗꯤ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯅꯤ ꯀꯦ ꯔꯣꯕꯤꯟꯗ꯭ꯔꯣ ꯌꯨꯝ ꯃꯩ ꯊꯥꯅꯕ ꯍꯣꯠꯅꯔꯝꯕꯗ ꯆꯦꯟꯅꯕ ꯅꯨꯔꯖꯍꯥꯟ ꯑꯃꯗꯤ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯣꯜ ꯌꯥꯡꯕꯤ ꯀꯝꯃꯨꯅꯤꯇꯤ ꯍꯣꯜꯗ ꯃꯤꯌꯥꯝ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯀ꯭ꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ CSOꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯔꯥ ꯂꯩꯕ ꯅꯨꯔꯖꯍꯥꯟ ꯐꯥꯗꯨꯅ ꯆꯩꯔꯥꯛ ꯄꯤꯌꯨ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯠ ꯀꯥꯔꯗꯁꯤꯡ ꯄꯥꯏꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯨ ꯑꯣꯏꯔꯤꯕ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯀꯦ ꯔꯣꯕꯤꯟꯗ꯭ꯔꯣ OC ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯣ ꯖꯣꯏꯃꯪꯒꯣꯜ ꯑꯃꯗꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯔ ꯂꯥꯛꯇꯨꯅ ꯃꯩ ꯊꯥꯔꯝꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯗꯤꯄꯨꯇꯤ ꯁ꯭ꯄꯤꯀꯔ ꯀꯦ ꯔꯣꯕꯤꯟꯗ꯭ꯔꯣꯅ ꯍꯥꯏꯈꯤꯕꯗ ꯍꯧꯖꯤꯛ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯇꯨꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯦ ꯃꯤꯌꯥꯝꯅ ꯃꯣꯞ ꯁꯥꯒꯠꯇꯨꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯅꯕ ꯍꯣꯠꯅꯒꯨꯝꯁꯤ ꯃꯤꯌꯥꯝ ꯑꯁꯤꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯄꯨꯂꯤꯁꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯊꯨꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯅꯕ ꯍꯣꯠꯅꯁꯤ ꯃꯔꯥ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯪꯅꯩ ꯆꯥꯅꯩ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯃꯠꯇꯗ ꯆꯪꯖꯐꯝ ꯄꯤꯕꯤꯒꯅꯣ ꯀꯔꯤꯒꯨꯝꯕ ꯆꯪꯖꯐꯝ ꯄꯤꯔꯝꯂꯕꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯐꯪꯅꯤꯁꯨ ꯍꯥꯏꯈꯤ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯆꯦ ꯑꯃꯗ ꯑꯁꯨꯝꯅ ꯐꯣꯡꯂꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯨꯝꯂꯤꯉꯩꯗ ꯌꯨꯝ ꯃꯩ ꯊꯥꯔꯝꯂꯦ ꯇꯦꯟꯇꯛꯅ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 2:30 ꯇꯥꯕꯗ ꯃꯌꯥꯡ ꯏꯝꯐꯥꯜ ꯄꯨꯂꯤꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯣꯜ ꯑꯌꯥꯡꯕꯤꯗ ꯂꯩꯕ MD ꯊꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡ ꯇꯨꯝꯂꯤꯉꯩꯗ ꯌꯨꯝꯒꯤ ꯃꯃꯥꯡ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯑꯀꯣꯏꯕꯗ ꯗꯤꯖꯜ ꯍꯩꯔꯒ ꯃꯩ ꯊꯥꯔꯝꯂꯦ ꯃꯩ ꯊꯥꯔꯝꯕ ꯑꯗꯨꯗ ꯌꯨꯝꯒꯤ ꯁꯔꯨꯛ ꯈꯔ ꯃꯩ ꯆꯥꯛꯂꯛꯄꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯈꯪꯂꯛꯇꯨꯅ ꯃꯩ ꯃꯨꯊꯠꯄꯗꯒꯤ ꯀꯥ ꯍꯦꯟꯅ ꯆꯥꯛꯍꯧꯗ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯡ ꯏꯝꯐꯥꯜ OC ꯂꯥꯛꯂꯒ ꯌꯦꯡꯁꯤꯟꯗꯨꯅ ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯊꯦꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯈꯤꯅꯥ ꯐꯣꯡꯗꯣꯛꯄꯗ ꯌꯨꯝ ꯃꯩ ꯊꯥꯔꯝꯂꯤꯕ ꯑꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯣꯜ ꯋꯥꯔꯗ ꯅꯝꯕꯔ 10 ꯗ ꯂꯩꯕ ꯅꯨꯔ ꯍꯁꯟ ꯏꯝꯔꯥꯟ ꯆꯍꯤ 29 ꯑꯄꯣꯛꯄ ꯕꯣꯒꯤ ꯃꯌꯨꯝ ꯁꯩꯍꯜ ꯎꯂꯥꯍꯥꯅꯤ ꯍꯥꯏꯈꯤ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯃꯗ ꯃꯌꯥꯝ ꯑꯁꯨꯝꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯊꯦꯡꯕꯗ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯒꯦ ꯃꯌꯥꯝ ꯁꯣꯏꯅ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯊꯦꯡꯁꯨ ꯊꯦꯡꯐꯥꯎꯅ ꯉꯥꯏꯃꯤꯟꯅꯁꯦ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯃꯦꯟ ꯕꯣꯛꯁꯇ ꯀꯃꯦꯟ ꯑꯃꯈꯛꯇꯪ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣ ꯊꯦꯡꯛ ꯌꯨ